Hello guys, welcome back to my channel. Ngasi mayam punna yengminagadaba video se Nachomdo. Mityengdo nangi matau se ubada kalakchai toba. Say dune sina cover song mayam aigi thumbnail je ubada dum khangamani. Koigi Manipur da cover da kwaidagi postana number aduga views su kwaidagi wangna leiba video ne Tandhagi ado Roziga Ras kana sakpa isai ne kamai to bi habdo me puning naji hana swing amani ado ngasi mo ay puning minarse Nachomdo Ubada kalakchai high five sak lag keju nangi ubada ning thije aina yam pam sin khan hoda la pare kari pokono chali ba ifam daranga napagi nachomna magunsu Si matang dulu kok ipam je. La 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 la. Yang mana sam ni apa sih je? Mau. Mai sam ni studio de sak pula dong. Mai thong se urada. Mit fam su hong bangam dare. Thamoi se ni ngai cho hale. Na lai ri ngai pen na suming ja. Masi dai hen balai tare. Nungai ba mangla oi hale. Michana ba fan jaba. Ai gitamoi na penjida. Thamoi na se kan kiba ai na dikaya jaba. Na sam no mali seja. Dress ke yang posta wan na thong de ki bikini style de color grading din na yi Lucy kudo na chonse na pada Rozi makoi na maro lama makut cheklak pada Mayam punna hujiki video do ying minagre do video je nungai bra nungai tabra hangaroi nungai loi habiyo yam phaje Manipur gi cover song ayamba
ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯁꯤꯒꯤ ꯀꯣꯕꯔ ꯁꯣꯡꯁꯦ ꯌꯧꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯁꯤꯗ ꯃꯣꯏꯒꯤ ꯀꯂꯔ ꯒ꯭ꯔꯦꯗꯤꯡ ꯀꯩꯀꯩ ꯇꯧꯔꯛꯄ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯤꯁꯦ ꯗꯥꯔꯥꯁꯀꯤ ꯏꯁꯩ ꯁꯨꯝ ꯁꯛꯂꯛꯑꯝꯃꯒ ꯃꯥꯒꯤ ꯔꯥ 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 ꯇꯧꯕ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯏꯁꯩꯁꯦ ꯑꯗꯒꯤ ꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯦ ꯌꯥꯝ ꯅꯤꯡꯇꯝꯅ ꯁꯛꯑꯝꯗꯧ ꯃꯥꯜꯂꯦ ꯏꯁꯩꯁꯦ ꯅꯤꯡꯇꯝꯅ ꯄꯦꯟꯅ ꯍꯥꯏ ꯍꯨꯝꯅ ꯁꯛꯄꯗ ꯀꯩꯁꯨ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦꯕ ꯏꯁꯩꯁꯦ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯃꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯃꯅ ꯔꯣꯖꯤ ꯏꯁꯅꯥꯝꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡꯁꯦ ꯃꯩꯇꯩ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯆꯠꯅꯕꯤꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯎꯠꯂꯦ ꯐꯖꯩ ꯃꯩꯇꯩ ꯆꯅꯨꯔꯥ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯆꯅꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩ ꯆꯅꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯝꯅ ꯂꯦꯝꯕꯗꯣ ꯌꯦꯡꯀꯥꯟꯗ ꯑꯗꯒꯤ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯏꯕ ꯗ꯭ꯔꯦꯁꯁꯤꯅ ꯍꯦꯟꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯍꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯥꯛꯇꯗ ꯇꯧꯔꯒ ꯑꯗꯒꯤ ꯃꯐꯝ ꯑꯗꯒꯤ ꯀꯂꯔ ꯒ꯭ꯔꯦꯗꯤꯡ ꯏꯗꯤꯇꯤꯡ ꯁ꯭ꯇꯥꯏꯜ ꯀꯩꯀꯩꯁꯦ ꯂꯣꯏ ꯐꯖꯔꯦ ꯃꯌꯥꯝꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯇꯧꯒꯦ ꯀꯣꯕꯔ ꯑꯣꯏꯔꯁꯨ ꯀꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅꯕꯨ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤꯅ 1 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁ ꯂꯥꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗ ꯅꯣꯄꯛꯇ꯭ꯔꯦꯅꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯥꯡꯗꯣ ꯌꯥꯎꯖꯔꯛꯑꯦꯕ ꯏꯁꯥꯗ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯐꯖꯩꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯒꯗꯤ ꯃꯈꯥꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ